ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯏꯝꯁ ꯏꯟꯇꯔꯇꯦꯟꯃꯦꯟꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯂꯤꯕꯤꯅ ꯕꯤꯖꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯕꯦꯊꯣꯏ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕꯤ ꯁꯥꯇ꯭ꯔꯤꯅꯤ꯫ ꯃꯁꯛ ꯌꯦꯡꯕꯗ ꯀꯥ ꯍꯦꯟꯅ ꯐꯖꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯤ ꯄꯣꯛꯏ꯫ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯒꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯆꯅꯨꯒꯗ ꯄꯨꯜꯂꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯗꯤ ꯊꯣꯏꯅ ꯄꯨꯟꯗꯦ, ꯇꯤꯟꯅꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯍꯨꯝꯅꯤ꯫ ꯑꯕꯦꯊꯣꯏꯅ ꯌꯥꯏꯃꯅꯤ꯫ ꯃꯆꯦ ꯑꯃꯒ ꯃꯅꯥꯎ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯤ꯫ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯄꯣꯛꯄ ꯃꯄꯥꯗꯤ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯆꯟꯊꯣꯏꯅ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅ ꯔꯥꯅꯤ ꯐꯤ ꯇꯦꯛ ꯁꯥꯗꯨꯅ ꯏꯪꯈꯣꯜ ꯁꯝꯕꯟ ꯀꯣꯏꯔꯒ ꯌꯨꯝ ꯄꯨꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯕꯦꯊꯣꯏꯁꯨ ꯃꯥꯒꯤ ꯃꯆꯦ ꯍꯦꯟꯊꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯇꯥꯟꯖꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯦ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯅꯤ꯫ ꯑꯕꯦꯊꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯑꯃ ꯅꯣꯡ ꯅꯤꯅꯤꯈꯛ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯇꯧꯔꯨꯕ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯍꯥꯟꯈꯩꯗꯤ ꯒꯥꯔꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯜ ꯑꯃꯗ ꯍꯦꯛ ꯆꯠꯄꯅꯤ꯫ ꯉꯁꯤꯗꯤ ꯈꯣꯡꯅ ꯋꯥꯀꯤꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯑꯗꯨꯐꯥꯎ ꯑꯕꯦꯊꯣꯏ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯦ ꯍꯦꯟꯊꯣꯏꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏꯁꯨ ꯃꯝꯂꯤ ꯇꯧꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯇꯣꯝꯇ ꯆꯠꯂꯤ꯫ ꯃꯈꯨꯠꯇꯅ ꯃꯥꯅ ꯂꯩꯖꯔꯛꯄ ꯆꯥꯛꯍꯥꯎꯇꯟ ꯍꯥꯞꯄ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪ ꯑꯃ ꯌꯥꯜꯂꯤ꯫ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯕꯦꯊꯣꯏ ꯃꯥꯅ ꯁꯦꯠꯂꯤꯕ ꯄ꯭ꯂꯦꯖꯣ ꯑꯗꯨꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯁꯀ꯭ꯔꯤꯟꯗ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯆꯦ ꯍꯦꯟꯊꯣꯏꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯐꯣꯟꯗꯣ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ "ꯆꯦ, ꯇꯥꯏꯌꯦ", ꯑꯁꯣꯝꯀꯟꯗꯒꯤ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯪ ꯀꯥꯏ ꯌꯧꯔꯛꯂꯒꯦ?" "ꯌꯨꯝ ꯌꯧꯔꯛꯂꯅꯤꯌꯦ, ꯂꯝꯕꯤꯗ ꯂꯥꯛꯏꯌꯦ." "ꯄꯨꯡꯁꯦ ꯌꯧꯔꯤꯅꯦ, ꯑꯩ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯣꯛꯄꯤꯔꯛꯎꯔꯣ? ꯅꯇꯣꯝꯇ ꯂꯥꯛꯄ ꯀꯤꯕ꯭ꯔꯣ?" "ꯌꯥꯅꯤꯗ, ꯑꯗꯨꯝ ꯂꯥꯛꯑꯒꯦ, ꯑꯩ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ." ꯍꯣꯏ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯆꯥꯛꯍꯥꯎꯇꯟꯗꯣ ꯂꯩꯔꯛꯄ꯭ꯔꯣ?" ꯂꯩꯔꯛꯑꯦ, ꯌꯥꯝꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯂꯨꯄꯥ 50 ꯈꯤꯇꯪ ꯂꯧꯔꯛꯑꯦ." ꯌꯥꯔꯦ, ꯑꯗꯨꯅ ꯀꯣꯟꯅꯔꯅꯤ꯫ ꯅꯪꯁꯨ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣ ꯑꯗꯨꯗꯤ꯫ ꯏꯃꯥꯅ ꯐꯣꯟ ꯇꯧꯑꯣꯁꯤꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯒꯦ ꯆꯦ, ꯊꯝꯃꯦꯀꯣ ꯆꯦ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯕꯦꯊꯣꯏꯅ ꯀꯣꯜ ꯑꯗꯨ ꯀꯛꯂꯦ, ꯑꯗꯨꯒ ꯐꯣꯟꯗꯣ ꯈꯣꯡꯒ꯭ꯔꯥꯎ ꯄꯦꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤ꯫ ꯄꯨꯡ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯝꯕꯦꯜ ꯑꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯅ ꯎꯏ꯫ ꯃꯔꯛꯇ ꯒꯥꯔꯤ ꯈꯔ ꯊꯧꯔꯤꯕ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯃꯤ ꯑꯃꯠꯇ ꯆꯠꯅꯗꯦ꯫ ꯂꯟꯇꯛ ꯉꯥꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯑꯕꯦꯊꯣꯏ ꯃꯇꯣꯝꯇ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯠꯄꯗꯨ ꯈꯔꯗꯤ ꯀꯤꯕ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯑꯕꯦꯊꯣꯏꯅ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯠꯂꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯜ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯈꯔ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯇꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯆꯤꯡꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯑꯕꯦꯊꯣꯏ ꯃꯁꯥꯗꯣ ꯈꯖꯤꯛ ꯄꯥꯈꯠꯂꯞ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯠꯂꯒꯦ ꯈꯟ ꯃꯥ ꯃꯈꯣꯡꯗꯣ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯕꯦꯊꯣꯏꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯎꯔꯦ, ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨ꯫ ꯃꯩ ꯉꯥꯟꯕ ꯃꯐꯝꯅꯤꯅ ꯀꯅꯥꯅꯣ ꯃꯁꯛ ꯂꯥꯏꯅ ꯈꯪꯒꯅꯤ꯫ ꯑꯕꯦꯊꯣꯏ ꯂꯝꯕꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯐꯠ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ, ꯑꯗꯨꯒ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ꯫ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯔꯣꯍꯤꯠꯅꯤ꯫ ꯃꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯕ ꯔꯣꯍꯤꯠꯅꯤ꯫ ꯀꯣꯡꯕꯗꯒꯤꯅꯤ ꯍꯥꯏꯕꯅꯤ ꯔꯣꯍꯤꯠꯁꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯊꯣꯏꯅ ꯂꯩꯔꯤꯕ ꯀꯥꯟꯆꯤꯄꯨꯔ ꯇꯥꯟꯅ ꯅꯨꯡꯗꯥꯡꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯔꯝꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯇꯩ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯕꯦꯊꯣꯏꯅ ꯃꯁꯛ ꯈꯪꯂꯝꯂꯣꯏ, ꯔꯣꯍꯤꯠ ꯑꯣꯏꯕꯒꯤ ꯈꯪꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯖꯨꯠ ꯆꯥꯗꯕ, ꯃꯇꯥꯡ ꯆꯥꯗꯅ ꯊꯧꯅꯥ ꯐꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯔꯣꯍꯤꯠꯅꯤ꯫
Rohit oirambaduda Abethoi mamit mathakta onkhatuna umarum adudagi thorake tawi adubu matang aduda amuksu ure Rohit ki nakan oirapna mi amakhak koilas mathakta taaduna leiribadu Rohit na onthongna thina phubiraba mali nupa adu hawgatba phawba ngamdre Rohit so mamai amadi pampomgi sarukta khara sokle adubu nupa adugi asokpa aduga yengnabada magi asokpa adudi minor ni Lemai da tariba nupa aduda mamit khani yeng Rohit asumna hai Engon horkano habna tro kei sari hojikte adugi khusolak sonduga amu ai itung inaraklaga lumpu dawi ka sukhali nupa adusu sortanik tanik honduna wana khumlaklami gusan ganaga bet tawnani haibadada khangningbagi nangi natung inarakpane aigi mayokta leibagi nanam ta chare dana hojikte kala pelini ne nangi gusan haiduna kanbi wasongam dredo gusan sulakini ma lakpa nga hise chen khraba mi dubo kamai nang laptoino phone taraga kaugi kauro nangi asokpada yenghalo aduga Rohitna sumaina thina phurai ni haina tam napando mamit kharab Rohita yengkhali machin bandagi isu khara khara thoragli Napandugi saudi sawning phubadi ngamdaba yamna upai leitraba matawaduda Rohitto nokphet tawna makhatai khaimit yengno ayu fugaira ngam sunga moitabada tanja aduda magi nakan oirap khara chathoklaga umarum aduda mi ama leibagum so tawba makholama Rohitna taraklami maduda ma phat mamai leiduna yengthori umarum adudagi Abethoina lumduna munna yengduna leiramba aduga Rohitna phat yengthorakmaga mapa chanana michana rure Rohit ki thawraba mityengdo Abethoi masapumba tu chumbagum dawi Kiti kirum dauna ma umarum adudagi thoraktuna lambi matai duda lebi Rohit so Abethoida hanglaklami nangai paunge Abethoi ngahakti kari khumgani khanpham khangde thangnaba mikupta Machinda thorakpa ama phat khumki lambida mi atopa su chatle nabani funabadu urabadi maira pai bida tamtokhradi noi pharni akhoi phaba phadaba nangi keina thaw lona video namaga Facebook ta thagake tormira nangi do Abethoi makokto phet hai ai video namdi phone bade pocket yauri ado phone di lokthokte sum Lona yengambani video nama viral hiladi nang afaboy rohe Abethoi makhut ani mangda pulap paisinaraga mamai luktharap tumi leptuna lei rohe so mamit khujinna Abethoi da second khari yenglami anduga mamai hut leiduna chatkri lamlong mari phangbagi mamang thangba lambel adomda Abethoi hojiktada sorsang hondui anduga lambida taaduna leiriba Nupa adugi manakta sangsinduna ningkhang phamtharaga hangi kayam soke kamai tawrina nogi sibo nupa adu makok tapna phet hai yam soktida asi haiduna nupa adu ngamboi ngamdaboi tapna hawgali natomta chakhiba yadoiro yomgi mi phone taruga kausira yani ayadum chakrak asi haiduna nupa adu so Makong sekli tabli adamak chatkre Mikum khara Abethoi so napa aduna chatkhiba maike domda yengduna lehawi aduga maso adumak lakle mayum yawnaba nungdangni Rohitto magi rumda phamungda makhong yanthaduna tumina famduna leiri magi mamang oirapna mapa ibunga lukhoi lepi aduga sauna machada chairi nangi maramda Afanungai gi pawadi tani haiba ipa thajatre kari haiga nangbo kya targane ipa gi thoiba nangna haibada tawri gari layo lay phone atang layo layri paisa piyu piri vacation chake hairu chalhali masi fawa kari pendaba layri ke khupang na khunam na set thalaktri haibagi namada nang yamna noksawri ko Rohit mamai no thana khumi iyada tawne baba akhoi bet ama tawnaba andugi Mi khwaidi bet se paisa da asapota lan thumda tawni noi kina funa chaina bado ina tawraba
Rohit handakti lurupnaba mityeng ama mapada yengkhalai aduga murum sonduna mamai leithoki paisa lanthumdagi hena mama leiba poni di khangdri namase kafhauri bane aina khara chairugi nangna changaga amuta themlam hoi baba asi haiduna Rohit hawatuna magi rumdagi thokirami staircase ado kumtharaktuna mamaga mapaga ki room da changlakli room manungda hek changlakpaga ure mama ibi masyamana susu tawtuna phamong masida phamlamli bado Rohit tumin changlakle thong do so ngasillamlaga mamagi manakta sangsinduna fami aduga yarakta ngangduna hairaklami babana themujona laini ma sema magi phizida mapite thoktuna khomi nangi haktakta dane miwa taba toy male imase amuk tadi gyan taro bo imagi bungo Rohit suktokuna mama da yenglaklami baba na chairaga aingol ta nerli kaigino magi nupana magi nupida chaibasibo crime to no khalaba sema khudom biyo kayo khonjan kan khalai maha chandani macha haisen hai lamke lamhaibo sakta thi nangdana to khara thuna thijalo aina bo sena bangam dre Rohit yam harauna mamada masapula ponselei aya aseng borima nupi chelo hairo natraga mangol karuge hairo siama bedside table da lairiba silgi glass asoba do taplam duna macha da langi hai ikai khangdabo mahapapi Rohit so gorong se thokri mama na glass langakwa duda mathang nomit ki ayukni Abe thoido college anaba haiduna dress up to loiraga saksangda changtuna chakjarami phan amada formtuna tabli chakjarima machi henthoina magi awat apa yengsinbiri henthoido mamaga manaw nupi atonbi chanthoiga ki chak sarokado thidok na haireklami abe thoi college life sibo kamai tawge abe thoi so chakjana chana khumi mamai dino khalakta Khangge da che aingonda de ahongbam ta laite hanagi am hane nang bude boring oiba lifestyle da adum nei jabani ne namanaba anawbam ta masa khangna drop khangna de da janu nataba imanabi am ta sutina ningde aduk nungai kramba college ki life tubo lemne he mangali da nangse aigi mahutta chenang na oina college ta yardi nungai dawni Aidi suksa chaning de yam bit like de henthoi hendakti abi thoi don silai bit laina ba nai college tagi nupa ma ko siladana adu de nungti igi so college aningane abi thoi pairam mache da yenglaklami yari bema ai hausi oiri ba free oiba punsi sidane adum hingjarage nupa na ha kaina kai kana na henthoi no fetawi aduga chak thiri ba du loisilaga makha taraklami Aidi napi ingak ta tamba college ta tamba nina napa masak phajabaga se udaba koire nai college ki 5th semester da phajaba nupa ga yardi kamai tawge khangdoro aiso wari taraga hop sagat pati yaidana horen thirake nupa masak phajaba yawbrana asamna masin manaw do wari sanarami oto tongduna be thoi college lagle Geta magi mamanabi chanuna mabu ngaiduna leirami chanu makoyani punna classroom tamna changminaraklami satra satri mayam group punsinaduna wari sanaduna khatana langdana lehoriba ado makoi ani di hanna yengludre kanana so makoi ani pu kaurakti makoi ani na so kanada kaurudre adabu makoi ga semester manaba hemchan hariba nupa aduna di abe thoida toina karantaba laknaba annoy tawba hawi masi anawu thodong nate man he college ka ba hoba namit adadagi hemchana abe thoibu lakna duna laklabani marak ta chanu da sulaknai adubu chanu na thaoina onsen bidaba duda hemchana so toina karandi tade ngasi suni abe thoiga chanu gana classroom da laklingai hemchando Karom dagi no khangda phat phausilakduna abe thoigi nakanda ineraklaga karantare nakhoi ni se sungta athalong nadine napi ani do khomde hem chanda attention bide hem san makha taraklami
ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤꯁꯦ ꯈꯔ ꯈꯔ ꯈꯨꯝꯕꯤꯕꯗꯤ ꯐꯩꯗ ꯑꯕꯦ ꯊꯣꯏ ꯌꯥꯝꯅ ꯑꯦꯅꯣꯏꯠ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯁꯤꯟꯅ ꯈꯨꯝꯃꯤ ꯍꯦꯝꯆꯥꯟ ꯅꯪꯕꯨ ꯑꯇꯩ ꯑꯇꯩ ꯅꯊꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯩꯈꯣꯏꯗ ꯀꯥꯔꯟ ꯇꯥꯔꯤꯁꯦ ꯅꯪꯗꯤ ꯍꯥꯟꯅꯒꯤ ꯋꯥ ꯇꯨꯕꯠ ꯇꯨꯕꯠ ꯀꯛꯄꯤꯗꯣ ꯍꯣꯡꯂꯝꯗ꯭ꯔꯤꯅ ꯅꯪꯒꯤ ꯑꯗꯨꯏ ꯃꯑꯣꯡꯗꯨꯗꯅꯦ ꯑꯩꯅ ꯍꯦꯟꯅ ꯀꯥꯔꯟ ꯇꯥꯅꯤꯡꯉꯤꯁꯦ ꯅꯪꯁꯨ ꯍꯥꯟꯅꯒꯤ ꯑꯦꯅꯣꯌꯤꯡ ꯑꯣꯏꯕꯗꯣ ꯍꯧꯖꯤꯛꯁꯨ ꯍꯣꯡꯗ꯭ꯔꯤꯗꯨꯗꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯣꯔꯤꯗꯣꯔ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ ꯆꯅꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯦꯊꯣꯏ ꯑꯩ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔ ꯂꯣꯝꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯔꯛꯑꯣ ꯍꯥꯏꯕꯅꯦ ꯏꯃꯥꯅ ꯅꯪꯗꯤ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯛꯇꯣꯏꯅꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ ꯑꯩ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯉꯝꯃꯒꯦ ꯆꯅꯨ ꯄ꯭ꯔꯞ ꯇꯧꯅ ꯆꯠꯈ꯭ꯔꯦ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯂꯣꯝꯗ ꯑꯕꯦꯊꯣꯏꯅ ꯃꯈꯣꯏ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯂꯣꯝꯒꯤꯗ ꯂꯥꯛꯂꯦ ꯍꯦꯝꯆꯥꯟꯅ ꯍꯟꯆꯛ ꯉꯆꯛ ꯁꯥꯗꯅ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯄꯗꯨꯗ ꯑꯕꯦꯊꯣꯏ ꯍꯟꯗꯛꯇꯤ ꯈꯣꯏꯗꯧ ꯈꯖꯤꯛ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯩꯔꯛꯂꯝꯃꯤ ꯍꯦꯝꯆꯥꯟ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯏꯇꯨꯡ ꯀꯣꯏꯅꯤꯅꯩꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯩꯃ ꯑꯩꯁꯨ ꯑꯩꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯆꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯕꯦꯊꯣꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯨꯀꯠꯆꯩꯌꯦ ꯂꯥꯏꯃ ꯑꯁꯨꯝꯅ ꯃꯥꯁꯨ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯦꯝꯆꯥꯟꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯕ꯭ꯔꯦꯛꯀꯤ ꯇꯥꯏꯃꯤꯡꯅꯤ ꯀꯣꯂꯦꯖꯀꯤ ꯀꯦꯟꯇꯤꯟꯗ ꯑꯕꯦꯊꯣꯏꯒ ꯆꯅꯨꯒ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯂꯨ ꯆꯣꯞ ꯈꯔꯒ ꯁꯪꯒꯣꯝ ꯆꯥ ꯑꯃꯃꯝꯒ ꯊꯛꯂꯝꯃꯤ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯣꯄꯣꯖꯤꯠ ꯑꯣꯏꯅ ꯐꯝꯂꯤꯕꯤ ꯆꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯤꯡ ꯂꯧꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯏꯕꯥꯅꯤꯁꯦ ꯑꯩ ꯂꯧꯔꯒꯦ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯦꯟꯇꯤꯟꯒꯤ ꯀꯥꯎꯟꯇꯔ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯔꯝꯃꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯦꯟꯇꯤꯟꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯀꯥꯎꯟꯇꯔ ꯐꯥꯎꯕꯗꯨ ꯑꯗꯨꯝꯗꯤ ꯂꯥꯞꯄꯤ ꯆꯅꯨ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯊꯣꯛꯂꯝꯃꯤ ꯅꯪ ꯍꯥꯎꯔꯦ ꯃꯇꯥꯒꯨꯝ ꯆꯅꯨ ꯕꯣꯇꯜ ꯃꯈꯨꯝ ꯍꯥꯡꯂꯒ ꯏꯁꯤꯡ ꯊꯛꯇꯣꯛꯂꯤ ꯑꯗꯨꯒ ꯕꯣꯇꯜ ꯃꯈꯨꯝꯗꯨ ꯀꯕꯛ ꯀꯕꯛ ꯈꯨꯝꯖꯤꯜꯂꯒ ꯑꯕꯦꯊꯣꯏꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯕꯦꯊꯣꯏꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯅꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗꯒꯤ ꯕꯣꯇꯜ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯡꯒꯠꯂꯤ ꯃꯥꯅ ꯑꯗꯨꯅ ꯇꯧꯕꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯣꯇꯜ ꯑꯗꯨ ꯃꯈꯨꯝ ꯈꯖꯤꯛ ꯀꯥꯊꯣꯛꯂꯒ ꯃꯥꯒꯤ ꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟꯈꯤ ꯃꯅꯥꯛ ꯅꯛꯄꯗ ꯐꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔꯁꯨ ꯆꯅꯨꯔꯣꯝꯗ ꯂꯣꯏꯅ ꯌꯦꯡꯅꯔꯤ ꯆꯅꯨꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯅꯠꯇꯦ ꯔꯣꯍꯤꯠꯅꯤ ꯃꯥꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯀꯦꯟꯇꯤꯟ ꯆꯪꯂꯛꯄꯅꯤ ꯔꯣꯍꯤꯠ ꯁꯥꯎꯅꯤꯡꯂꯞ ꯆꯅꯨꯗ ꯌꯦꯡꯉꯤ ꯔꯣꯍꯤꯠꯀꯤ ꯃꯃꯥꯟꯅꯕ ꯁꯨꯔꯁꯀ ꯔꯥꯏꯗꯦꯟꯒꯁꯨ ꯆꯅꯨꯗ ꯑꯃꯨꯛ ꯌꯦꯡ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯔꯥꯏꯗꯦꯟ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯂꯤ ꯅꯨꯄꯤ ꯃꯆꯥ ꯅꯪꯁꯨ ꯗꯥꯎꯗꯤ ꯍꯟꯗꯛ ꯊꯥꯒꯤ ꯀꯨꯊꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯁꯨꯔꯁ ꯈꯨꯅꯤꯡꯅ ꯔꯥꯏꯗꯦꯟꯗ ꯐꯠ ꯏꯜꯂꯤ ꯑꯗꯨꯒ ꯏꯪꯒꯤꯠ ꯇꯧꯈꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯆꯅꯨꯁꯨ ꯄꯥꯈꯠꯅ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯔꯣꯍꯤꯠꯀꯤ ꯆꯣꯠꯂꯕ ꯈꯨꯗꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯕꯦꯊꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯔꯝꯕꯅꯤ ꯔꯣꯍꯤꯠꯀꯤ ꯁꯥꯎꯔꯪꯅꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯕꯦꯛꯄꯦꯛꯇꯒꯤ ꯍꯦꯟꯀꯔꯆꯤꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯔꯣꯍꯤꯠꯇ ꯐꯠ ꯄꯤꯔꯛꯏ ꯁꯦ ꯁꯤꯅ ꯇꯩꯊꯣꯛꯑꯣ ꯆꯅꯨꯗ ꯊꯝꯂꯝꯕ ꯔꯣꯍꯤꯠꯀꯤ ꯃꯤꯠꯌꯦꯡꯗꯨ ꯑꯕꯦꯊꯣꯏꯅ ꯄꯤꯔꯛꯂꯤꯕ ꯍꯦꯟꯀꯔꯆꯤꯞ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯂꯛꯂꯝꯃꯤ ꯑꯕꯦꯊꯣꯏ ꯃꯈꯥ ꯇꯥꯏ ꯌꯥꯝ ꯆꯣꯠꯄ ꯅꯠꯇꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯪꯖꯈ꯭ꯔꯁꯅꯤ ꯑꯕꯦꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯔꯣꯍꯤꯠ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯀꯦꯟꯇꯤꯟꯗ ꯐꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯌꯥꯝꯕ ꯃꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯤ ꯔꯣꯍꯤꯠ ꯋꯥ ꯉꯥꯡꯗꯦ ꯑꯕꯦꯊꯣꯏꯗꯒꯤ ꯍꯦꯟꯀꯔꯆꯤꯞꯇꯨ ꯂꯧꯏ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯥꯡꯋꯥꯏꯗ ꯆꯣꯠꯂꯤꯕ ꯑꯗꯨ ꯇꯩꯊꯣꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯆꯪꯈ꯭ꯔꯤ ꯃꯅꯨꯡꯂꯣꯝꯗ ꯇꯦꯕꯜ ꯑꯍꯥꯡꯕ ꯑꯃ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯆꯅꯨ ꯍꯧꯖꯤꯛꯇꯗ ꯆꯥꯅꯤꯡ ꯇꯥꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯕꯦꯊꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯍꯦꯝꯆꯥꯟꯁꯨ ꯐꯠ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕ ꯁꯤꯠ ꯑꯗꯨꯗ ꯐꯝꯖꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯁꯝꯅꯥꯗ ꯂꯤꯠꯍꯧꯏꯗ ꯆꯅꯨ ꯅꯪ ꯑꯕꯦꯊꯣꯏ ꯄꯩꯔꯞ ꯍꯦꯝꯆꯥꯟꯗ ꯌꯦꯡꯂꯛꯂꯝꯃꯤ ꯅꯪ ꯑꯃ ꯌꯥꯎꯗꯤ ꯌꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯅꯨꯄꯥ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤꯗꯣ ꯁꯣꯏꯔꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤ ꯆꯦꯛꯁꯤꯟꯅꯕ ꯁꯨꯝ ꯍꯥꯏꯕꯤꯕ ꯑꯗꯣ ꯅꯪ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯆꯅꯨ ꯈꯨꯗꯤꯡꯅ ꯑꯕꯦꯊꯣꯏꯗ ꯇꯞꯅ ꯏꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯝꯆꯥꯟ ꯍꯥꯏꯁꯦ ꯆꯨꯝꯃꯦ
ꯇꯨꯃꯤꯟꯅ ꯂꯩꯔꯁꯤꯁꯦ ꯁꯠ ꯆꯥꯊꯣꯛꯂꯒ ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯅꯕ ꯑꯁꯨꯝꯅ ꯆꯅꯨꯅ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯕꯦꯊꯣꯏꯒ ꯍꯦꯝꯆꯥꯟꯒꯗꯣ